Akashvani Imphal Moirangthem Ibehaibi na pau pajari. BJP na sinduna numit 12 chupna Bharat sin thungna chathagadaba Tiranga Jatra ngasidagi hokre. Jatra asi Pradhan Mantri Narendra Modi gi lamjing makhada Operation Sindur chauna mai paklaba matungda Bharat ki Armed Force ki thauna amasung kathokpabu ikai khumnabu oina sinbani. Jatra asi gi saruk ama oina ngasi Imphal East ki Kongba Kaithel area da kendra gi hanagi mapan thauram amasung Shiksha Raj Mantri Dr. R.K. Ranjan Singh na luchingduna Tiranga Jatra chatki. Tiranga Jatra asi gi matangda Dr. R.K. Ranjan na hai. Tiranga Yatra Sigi Maru Evadi under Operation Sinduda under the Prime Minister Gilising Makada Queen Mai Pakna Yenababu Maikiva Piro Numba Madugi Kauna Amasung Lingzen Sipai Sinda Army Sinda Lady Bado Madu Aquena Tagatpa Makoibu Courage Toba Aduga Makogi Supreme Sacrifice of the Extreme Salute Amakiva Ibasin Pandamda Nasigi Tiranga Yatra Seng Asidagi Horaga Mitarama Twin Sathagadovani Bharat Pakistan ko thokna badalai khidraba BSF Jawan Deepak Chingha Khangi ya report ta leiba yumda chatuna ngasi Manipur Vidhan Sabha gi Adhaksha T I Saitab Ratana luchingba MLA kangbu amana athauba asigi mafamda ikai khumnabu utkre makoina minute ani tamina leptana laikhidraba bu ikai khumnabu utke amasung imung manungi awabda saruk yaki khongchat aduda MLA sing Paunam Rojen Nur Hasan Kongkham Robindro Nisikanta Sapam KS Loken Dr. Y Radesam Tongbram Robindro amasung L Rameswar yauki Amuram da Seva Bharati Manipur amasung Rashtriya Swayam Sevak Sangha Manipur Pran ke kangbu amasu laikidaba Deepak Chingha Khangi yumda chatuna mahaki mafamda ikai khumnabu utki hairi Bharat ki Chief of Defence Staff General Anil Chauhan Lanmi Makok General Upendra Dwivedi Air Staff ki Makok Air Chief Marshal AP Singh amasung Navy ki Makok Admiral Dinesh K. Tripathi na ngasi Rashtrapati Draupadi Murmu ga unaduna Operation Sinduri matangda paudangkhre social media da thagat pawarol amada Rashtrapati na Armed Force ki thauna amasung mathauda kathokpabu thagat ki amadi terrorism ki mayokta chingthaningai oina Bharat na mai pakhibda makoina laukhiba thaudangbu thagat ki Bharat ki Operation Sindur bu malengi defense expert chingna yamna singthaningai ba lanmi gi mai pakpa mani haina thagat narakli expert ching adugi manungda maming leraba US military veteran amasung niyokta leiba Modern War Institute ki Urban Warfare Studies ki Makok John Spencer yauri April 22 ki Pahalgam attack palladuna Spencer na hai mamang ki thokdok singa iman manadana Bharat na amuk panthabalaitana pakom pi ki magna khongjang aduba yamna yangba amasung mafam chapchana khanglaga pangthokiba khongjang amani haina singtha ki amasung nuclear blackmail ki mayokta chatyungna lepagidamak Pradhan Mantri Narendra Modi bu thagat ki Pakistan Rangers na hokiba April kulumdoi gi phajinduna thamlakpa PSF ki Jawan Purnam Kumar Sho ngasi ayuk thadorakle Amit Shah gi Atari Joint Check Post mahakpu Bharat ta kusinarapani hairi Jawan asi Punjab ki Firozpur sector da soibadagi antarjati gi ngangkhoi lanchilubani mahakpu kusinarapagi thoramadu shanti oina masung chatna kanglon kaidana pangthoki mahak phajin kiba matamadu da ngangkhoi manakta thabak suduna lebe longmi sing ngak senba tim amada yawani Punjab ta hu olaba yu thaklubadagi sikiba masing kulumdoi sukre hauji miyoi 300 hospital da laikanari makoi gi pibam phana lai hairi Amit Shah gi civil surgeon Dr. Kiran Dip na hai Majitha amasung Threwal area gi khongang tarita yum da changduna thijili wathok asiga mari lenana mapungoina chenaba misak yaw na miyoi 10 ngarang phare marak asida ngarang methanol liter 4 puba truck ama Patiala da phare methanol adu Amit Shah da pubani hairi Patiala gi SP Barun Sharma na hai purakliba methanol adu Delhi dagi namasung madu yu sungbada sijinnanaba purakpani haiba khangle miyoi ama phadna makhata na thijili Khelo India Youth Games ki ngasi aroiba nimta New Delhi gi Indira Gandhi Indoor Stadium da artistic gymnastic ta sanaroi singna athoi ahen tanari nupa gi floor final da Uttar Pradesh ki Harjit di Sana ki Takaman Kerala gi Minhas SS na lupa gi sung Tulin Tiwari na chenjang ki Takaman phangle Nupigi vaulting table final da Telangana ki Nisika Agarwal na Sanagi Maharashtra ki Anushka Patil na lupagin chung Sara Raul na chenjang kita kaman phangle Nupigi uneven war final da su Anushka Patil na Sanagi kita kaman laure Delhi ki Sneha Tariyal na lupagi amasung Nisika Agarwal na chenjang kita kaman phangle pauloi jare